Manipur Youth League MAYOL na shinduna chatliba Eikhoigi Anouba Lang-on Paojel Puba Lamshang Khongchat ngasi taraga mapan shuba numit ki panthungpham oiriba Singjamei Chinggamathak leiba Hao Ground Thungkhibaga Loinana Meeyam Oiba Meepham Pangthokhre Thangweiban Hao Ground dagi lamthaba haukiba ayuki khongchat aduna Khuyathong Naga Mapal Wahengbam Leikai Kaisampat Nambul Mapal Road amade Haubam Marak Fauduna Laklaga Herangoi Thong Taraga Mongsangai da Thungkhe Mongsangai da Thunglaba Madung Mongsangai Sun Club Ground up Yang Oiba Meepham amaso Pangthokhre Meepham adu loiraba madung ayuki chalin charaga khongchat adu amuk makha tana chatakhe Khongchat aduna Mongsangai dagi Herangoi Thong Fauduna Chinggamathak lambida laklaga Singjamei Chinggamathak leiba Hao Ground Thunglabada Chinggamathak Young Learners Club ki Thomi Sing amadi masing yamlam miyamna khongchaloi sing adu lei chaiduna harau tayam okay Khongchaloi sing aduna Hao Ground Thunglaba madung Chinggamathak Young Learner Club ki Vice President Wangkhaimayum Joy CYLC Maira Paibi ki President Lesangthem Ibeton Singjamei Apunba Lupki Advisor Sarungbam Nabakubar Singjamei Apunba Nupi Lupki President Sapam Ivene MAYOL ki Convener Asem Prince MU ki History Department ki Retired Professor Naurib Joy Kumar Peace and Relief Committee Manipur College ki Convener Namairakpam Bobby Amade Chinggamathak Apunba Nupi Lupki President Samasorai Shamna Dice Member Oiduna Meeyam ki Meepham Pangthokhre ngasi ki khongchat aduga mari lainana Manipur ki saknairaba film actor Guru Mayum Boni Sarvana hai Manipur Youth League MAYOL na shinduna December tang kundagi khongshanba haukiba Eikhoigi Anouba Lang-on Paojel Puba Lamshang Khongchat asida miyamna pirakliba response asi yenglakade MAYOL na changsanlakleba ihau ase mai pakle haina lobada thoin akaiba leiroi haina khale tangdu leita daba khunai ama leiraba matam asida tongan ba agenda puduna Lamsang Khongchat ama wahaudok ama oina silakpa ase yamna chumba khongthang amane Manipura Kundaminariba tongan ba furup amadi tongan ba profession da leiba singnaso MAYOL gi makata ba thauram singda punna sabat minasi hainaso mahakna makata khe mi punna thallaba yana amaga khogi yakawna keno tawrba haitare extreme yorba matamjida MAYOL na yam democratic oiba agenda pajabajarba agenda mem apunmagi saktamgi aduga khogi environment gi senate loan gi tongan ba agenda mayam puraduna handaki Lamsang Khongchat ama wahodok oina silakpase mase yamna chumba khongthang amani aduga Manipur miyamna haijaba tare every section of people tongan ba community leiriba Manipur khundaminariba khoi pumnamangna profession khodimakta leiriba khoi pumnamangna MAYOL gi kenosi khogi initiative se khoi makha tarakpa thabak thorkum singda so khoi punna saruk yaminagadabani haiba wafam se thamjari